मिसक से सीने है बदे हायर बनी होरी बमा नामा नुपा हाली नुपा दुम सीने हायर बवदा परमान फंगी फंगदेना सम तौरगा कैमता इंट्रोगेशन नत्रगा मखा माई फर्दर इन्वेस्टिगेशन चथदब चे अखोई न मसी सिंगनबम लई मदु मदु तौबिगनु मरी लेनब कना कना को अमदो यामन मोइगी यूनिफॉर्म गी नत्रगा मोइगी सर्विस की प्रेस्टीज सोलकप याय Hall East ki Irilbung Police Station akonba KEIRAO WANGKHEM mamang laikai ngangkham thambau kauba mioi ama hatkiba amadi loinabibuna sokhankibagi thodokta chenaba sing puthoktabagi mayokta JAC ne Imphal YAIRIPOK lambi da pung humputraga nithoigi ban kaukrai loinana laikhidraba mioi adugi loinabina mihatpa masak taklabasu police na ngasi fawba langla langjel puthoktana leire mihat asida yaitong famdonba khara yauksinduna mihatpa puthoktanaba hotnabagi mami tare haina JAC na maral sirakli Banasi ngasi ahing nongyai thasi ki kungatret ke ahing nongyai fawba chathagadabani ban manungda media ana layeng lining laishol mai ising yaung essential service singi oinadi komthokani haidi ban kawigi khongjang lauthokladuna JAC ki convener Fizam Brozen hai laikhidraba thambau amadi mahaki loinabi sokhal lambagi thodokta chenaba sing puthoknaba JAC na ngarang fawbagi matam thakibani masi fawbuda laingak amadi mari leinaba Irilbung police na Chenaba mioi puthoktabagi mayokta JAC na miyamga khusamnaduna Imphal YAIRIPOK lambi da pung humputraga nithoigi ban kaubani Amoromda Rims Hospital da hauzik laying libi laikhidraba thambogi loinabi mihat asida chenabani haiba mioi ama masak takpudagi Irilbung police na faduna thamlibani adubo police ki maikaidagi mioi aduda matik chana wahang pauhang chathadbagi mahutta Police na faduna leiriba miyo edugi mathakta wahang pahong matik chana chathade hairi maramaduna chap chana chenaba miyoi puthoktriba fawba thambogi asiba hakchang postmortem tawba yaroi madugi mathakta awaba thengnaringai chairakta police na ngaihak leitina laikhidraba thambogi machanupa amadi machanupibu kaubugi thawong lepiu statement lawbugi tangai fadaba leirabasu JAC gi mihut yauraga lawbiu hauzik Chathariba police ki investigation asi peningai oide michang sanga yengduna thabak tawrabadi police ki mingchat thiba lakpa yai hairi loinana thodok asigi mihatpa puthoknaba hotnabada lamdam asigi civil society singna sogatpiu hairaduna athuba matamda laingakna mihatpa puthoktrabadi akanba khongjang sangsilagan haina chaksuwa thamlakle ngam thau in biri bamro in honorable CM KEIRAO WANGKHEM da sumai thoposi tabi di bazala si ming changbiu home minister oirabasu adage koi ki honorable MLA ming changna ba thijan basi yam thuna thamoi sengna kitang thawai yaung na view mana misak se sini habde hairabani hori ba ma nama nupa hali nupa du masine harabawda parman phangi phangdena sum tawraga kaimta interrogation natraga makha mai further investigation chathadab che aikoi na masi singnabam lei madu madu tawbiganu mari lenaba kana kana ko amadu यामन मोइगी यूनिफॉर्म की नत्रगा मोइगी सर्विस की प्रेस्टीज सोलकप याय अंदुमदि अखोय याम पेंदबा लेरबनी अदन चपचाना तबुम थोकु तबुयु औरिबा इन्वेस्टिगेशन खुतौसे पेंद्रेबा असिदा माइ संगमाइ न खना तबु तबिगनोबा सिदि मरा लेबदो लॉ की मतुंगिना दंदी फंगजसनु लॉ लेबे लमने जु खंगजसनु फबा मिसु रखो याय